ꯑꯍꯥꯟꯕꯃꯛꯇꯗ Matamgi Manipuri Wari YouTube channel asibu tabiriba khwai pumnamakpu taramna okjari. Ngasisu mayamgidamakta Tingkhanggi Leirang haina mingthonba tangkaknaiba wari ama puduna lakjari. Wari asibu ibirakpi Thoibi Wari asi paba matamda soikiba lankiba yaurabasu pumnamak nangakpiyu. Wari asi ahanba saruk mayam punna taminarasi. Ngasi Thangwaiban Kendrigi MLA Khwairakpam Nandogi machanupa han Khwairakpam punsiba chahi kaya outside ta leiraba matungda ngasi ayuki pung 10 da Imphalda thunglagadabani. Ayuki pung 9 taba adwaidani Nando maithonga da imak makshina machanupa atomba ahenbagi room da changlai. Aduk thenglaba adu ahenbadi thaushadana phamungduda khokhona khoklaga ningaidana tumliba du ubada Nando du khonglei thuna changlakliba adu phamangduda chapleptuna taurisi yenguni haibagi matagumna makhutuna makhwang metlaga khonjeladu tapna soli. Sukyamna thengla phawda kayada ningaidana tumlibanuni. Machana sukthingna tumlise mama oiriba mana haudoktana khotana taugadabasina. Mama du so hojikta hogalori. Yaroi imungse mama macha chaphek mane. Yenguni mase pung 9 tara phawda khokhona khoklaga kaya nungaina tumlinoba. Wahaisi haina Nando du ahenbagi phamung machiduda famtharaga ahenbagi lengjumda pop-up tharaduna. Hai henba Mapagi khonjeladu tabada ahenbasu mangoi kari oi gyanmen tadana kumdai. Hogalo pung 9 tasingri nangda choksu wari sanarabani airport chatorena hairapani. Ahenbadu mapagi pakhum amata pirakte Mapana hairibadu tai tade khangbanate adumak tumlaga lei. Nandosu ahenbana hoini maini haidana tumina leibaduda khonjeldu kalapna muk haudorai. Henba tabro nangbo aina haisi tasina dabida tumlaga leiba nangasi ising haijalaura. Handakti ahenbadu pishumani du sukchillaga mamittu fakli mapade yen khalaklei. Nandosu makha tarai. Hai yam thuna hogalo aisune semgi da chattaba yadre nangda chawdu mihun mata amani aikoi amata chatrabadi hallaga mu chatkini. Ahenbadu tapna hogalaga phamung mayaiduda fami aduga makhut ani da thangalaga yang ting thoktuna hakamdu launa chalaga aikoi pale ma phot piduri khangdi namagi waga palakano namadi lin kharogdana fifi kam kibani wa haina baga iyayadi Nangne sasaloshelaga chatnaba tawro henba. Pisumani du khangsuk suksalaga yam mathasana henbadu. Baba, aikoi masidi kamai tawne? Nando se sora masangno hondoklaga. Khangdi henba, ipa gyan tadi. Hera, baba na gyan tadaba yaroida. Imagi wabu babagi khutalei nupa tho baba. Dam phudo phi kamliba machindo thazillo. Adudata gyan marai tajani. Nupidi waraktana gyan tadi kaina hekta hijili. Machagi wadu Nando tashinadana. Wakoi shudana leiranu henba security karagane airport yam thuna chalu. Baba security yawbudu dachongna saroidra. Saurusu yawdaba yadabanine matamse yam phatrabani. Yariba makhaidi cheksinna chatkadabani. Hoi adu baba dachawlaklaga aikoi magi sarnido amukta holakanu ko. Handakti aidi sauniko mishimina yauni haihorisini. Ngarang ahing chupa wari saribani. Mana su wakhal piklamgani haibadi ai khalludabani. Harise thoba mai lakjarani. Ai thengni chak chakhom ama charaga chatnaba tawrage. Kendragi mi lakpadu nangka kada sinaramlage. Hoi baba mi lakpadu imaraga sinaramganuko. Aikoi imase pura mawong amani. Kendragi mi lakpa khudingi magi mamita paisa oina loina urabra kainam tawbani. Asigumba thabakse dachawsi yaningdi aisi yaningdi babasi yaningdi duni. Nando su makha taramdre ahenbada haifet yenglamlaga fuk hogalaga thokre ahenbasu mapada yenglaga machinda tablap soli. Aikoi babasina adhamora oibasina karigino aikoi masina asukyamna thamoi piklisibo handak mukka magi mihunda tawakshana babaga ma amta lawdi handakti ima oirasine sajiwa jalda namsingi adungamdraba ai henba natredana. Kanade aikoi kingbadu phone amta tawgeni.
Machinda murum soladuna mon makadagi phone du lauthoklaga dachau kingba thaba number duda call tawshili ring amani chatpaga call du supai khalaki dachau punsiba dachau bu airport chalabo punsiba su khonjal diam kingna gari ka khale kaigino as anthong na king khrida Kari haido walige tomung saktiba ahen badu tik nokladuna hona sakto kengmanli nupi ing lawbi amta thide yaridori haige tawba wathi warem aina pamba nupi leite aina pamba nupi leibu leraba khudakta faraga lawdini adugi sakku kengduda kamaina nupi phangdeba phangdraga to e kaino dacha kari henjang thonglamuge Senjam di amhekti yare ok maril do adu tawramo okay brother sakhiba thamo yare hoi tham ahen bagi wa do haiba loijingai punsibadu phone kakhibana hali ahen basu nakong dagi phone du thangduklaga saurapna haire kakhibana hali ne akhoi da chawsidi ba wanan dapta ngangna ba yaba nate ithanda chatpasu nungaite kanaga chatsige Kananom tagadi chatminni kradi nungainda wahai si hairaga ahen badu maga chatminna ba yagadaba mi haifet kali leishim badu khangning ningsingla maithong du nokfet tawradana o taya hek da horage wahai si hairaga ahen badu leishim bada call amuk tawi adubu leishim badi call pai khalaktre leishim mana call pairakta baduda ahen badu saurapna machinda murum soli Oktabus paraktrini fare security kharaga chatpa haiduni asi hairaga ahen badu yamna thuna phaijup to khangai haidoklaga fuk haugatli kari khalakpanu khangde mamittu khanglaw law thorai marai du sangna tinthoklarga amu khangpham phamthei aduga machinda tapna soli is imai pema aibu migaliramnadi ichok chapnarinda mai tawalduna karai chatkrajano Ekoi panthau sinaba isau toksilakna tawelga pungkau kapthokluredana ide Masti hairaga ahen badu phaijup to haidoklaga tawel du koi thiraga satsasili aduga yamonda nungaina jagoi saraga isai nganglaga bathroom da changkhre ahen badu loishinba pungloi lori breakfast pau tawdana security kharaga loinana pung 8 makhai adwaida airport tamna lakle airport yori flight taraktrivau gari manungda dumak famduna lei Tanjaduda leishim basu call back tawrai ahen basu call du paikhatli hello for haidi isau hana tawshili Paktaba ngasai call tawda paidrido ayuk nganta sid nangbu natu thiba salubro leishim badu tumba hogatri makondu bobo launa khumlai ai ta hodre kai lerage nang phone taram bobo hoi airport ne da chawdo amta ongminor sai ge tawni yare ai airport ta lere Leishimba ahen bagi wadu tabada mit khangsing singi pairiba phone dusu hena chetna pairaga taha hanglai as ngasi date 17 lo hoine madho kingna nanai rakrabani ne as aidi pungkau kau redana yare ichilina orasu brain fataba mi gane wari sana batali phone thamo flight tarakom khosida kemta tadre hoi ai noi doina leram lage ko hemba Hoi mi thamme ko tayai Asumna phone thamnakibaga ahen badu yamna tuna garidagi kumthai Leiriba security singduda wahiyam ta hairamdana khongaptu laurap thangduna manunglomda praprap sangsilaktuna chaplepi makoktu haifet likhalaklaga mayam babu langtaknana yengzari Ngahak leibaga mayam mari tholakle mayam thongnarakliba maraktudagi mi wang chawa chung viral charaba masa mau fabada natana kuchusu ngorok ngawi sabta chuda awatpa amatta leite hauzikangi inkhalakpa leisabi macha singna hek yengbada thamoi accident thoktaningai machak leite nupa sigi photo amana khudakta viral chatkadaba isor mahakna soiba amatta yaudana semlaklaba khoirakpam punsibani masak matau fazarabasu wangang sangangdi kaya haute adubuma mabukti lomde Migi awabasu ubayade mane hena wasili ningkiba hongande mana pama pot sakamata lemna thade
ꯃꯥꯒꯤ ꯑꯗꯨꯃꯛ ꯑꯣꯏꯒꯗꯕꯅꯤ, ꯐꯪꯗ꯭ꯔꯤ ꯃꯈꯩ ꯇꯥꯟꯅꯕ ꯃꯤꯅꯤ꯫ ꯃꯁꯝꯗꯨ ꯇꯥꯈꯠꯂꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯦꯟꯅ ꯀꯛꯏ꯫ ꯂꯨꯃꯥꯡꯒꯤ ꯁꯥꯏꯗꯨꯁꯨ ꯃꯁꯥ ꯅꯥꯟꯕꯒꯤ ꯍꯧꯅꯕꯤ ꯖꯦꯜ ꯇꯩꯗꯨꯅ ꯄꯣꯁꯀ ꯁꯦꯝꯃꯤ꯫ ꯆꯥꯔꯀꯣꯜ ꯗꯦꯅꯤꯝ ꯖꯦꯀꯦꯠꯇꯨꯃ ꯂꯤꯠꯂꯤ, ꯑꯗꯨꯒ ꯃꯈꯥꯗ ꯕ꯭ꯂꯦꯛ ꯇꯤ-ꯁꯔꯠ ꯑꯃ ꯊꯥꯏ, ꯑꯗꯨꯒ ꯂꯥꯏꯠ ꯕ꯭ꯂꯨ ꯇꯣꯟ ꯖꯤꯟꯁꯇꯨ ꯈꯨꯎꯗ ꯈꯔ ꯈꯔ ꯁꯦꯒꯥꯏꯕꯤ ꯑꯃ ꯁꯦꯠꯂꯤ꯫ ꯋꯥꯏꯠ ꯁ꯭ꯅꯤꯀꯔ ꯑꯃꯁꯨ ꯗ꯭ꯔꯦꯁꯇꯨꯒ ꯆꯥꯟꯅꯅ ꯇꯣꯡꯂꯤ꯫ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯄꯨꯟꯁꯤꯕꯁꯤ ꯃꯇꯝꯁꯤꯒꯤ ꯑꯐꯥꯎꯕ ꯒꯨꯟꯗꯥ ꯄꯥꯈꯪ ꯑꯃꯒꯤ ꯃꯑꯣꯡꯅꯤ꯫ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠꯇꯨ ꯈꯨꯗꯥꯡ ꯍꯥꯏꯐꯦꯠ ꯇꯥꯈꯠꯂꯒ ꯈꯨꯗꯥꯡꯗ ꯍꯛꯂꯤꯕ ꯇꯦꯇꯨꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯤ, ꯑꯗꯨꯒ ꯃꯈꯨꯠꯑꯣꯏꯒꯤ ꯈꯨꯗꯥꯡꯗꯅ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯍꯦꯟꯋꯥꯁꯇꯨꯃꯁꯨ ꯀꯣꯝꯇꯛꯅ ꯃꯁꯥ ꯅꯥꯟꯅꯁꯤ꯫ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯁꯟꯒ꯭ꯂꯥꯁꯇꯨꯃꯒ ꯅꯨꯄꯥ ꯑꯃꯅ ꯈꯥꯛꯂꯤꯕ ꯀꯣꯏꯗꯨꯒ ꯄꯨꯝꯅꯃꯛ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯅꯥꯀꯟꯗ ꯕꯣꯗꯤꯒꯥꯔꯗ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯇ꯭ꯔꯣꯂꯤꯗꯨ ꯆꯤꯡꯂꯒ ꯁꯒꯥ ꯐꯂꯞ ꯇꯧꯔꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯁꯨꯛꯂꯞ ꯇꯧꯔꯒ ꯊꯧꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯑꯍꯦꯟꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯐꯤꯡ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯆꯞ ꯂꯦꯞꯂꯒ ꯃꯌꯥꯝꯕꯕꯨ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯁꯦꯁ, ꯗꯥꯆꯣ ꯅꯩꯊꯠꯂꯤꯍꯦ!" ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯍꯦꯟꯕꯒꯤ ꯇꯨꯡꯗ ꯌꯦꯡꯉꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯎꯗ꯭ꯔꯕꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯍꯦꯟꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯊꯃꯣꯏꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯩ꯫ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯁꯨ ꯂꯦꯞꯂꯝꯕꯗꯒꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯗꯥꯆꯣ!" ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯁꯦꯡꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ, "ꯅꯊꯟꯇꯔꯣ?" ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯁꯠ ꯍꯟꯖꯤꯜꯂꯒ ꯑꯍꯦꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ, "ꯃꯥꯅꯦ ꯗꯥꯆꯣ." ꯑꯍꯦꯟꯕꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯕ ꯄꯨꯟꯁꯤꯕꯅꯤ꯫ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯇ꯭ꯔꯤ꯫ ꯀꯩꯁꯨꯝ ꯈꯟꯗꯕ ꯁꯥꯔꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯑꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯁꯠ ꯂꯦꯡꯒꯣꯟꯕꯤꯔꯒ, "ꯂꯥꯛꯑꯣ ꯆꯠꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯅꯤꯗꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯃꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯁꯔ, ꯇ꯭ꯔꯣꯂꯤꯗꯨ ꯁꯣꯝꯗ." ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯨ ꯁꯣꯏꯔꯦ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯨꯝꯅ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯑꯍꯦꯟꯕꯒꯤ ꯏꯪꯒꯤꯠꯇꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯎꯞꯂꯤꯕ ꯁꯟꯒ꯭ꯂꯥꯁꯇꯨ ꯁꯠ ꯂꯧꯊꯣꯛꯂꯒ ꯌꯥꯝ ꯇꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯁꯤꯗ ꯀꯅꯥꯅ ꯑꯩ ꯂꯧꯕ ꯆꯠꯂꯣ ꯍꯥꯏꯒꯦ?" ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯦꯟꯕꯗꯨ ꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯍꯥꯏꯖꯔꯤ, "ꯑꯩꯅ ꯁꯤ ꯇꯧꯅꯤ ꯈꯪꯈ꯭ꯔꯕ? ꯑꯁꯤꯒꯤ ꯂꯥꯛꯑꯕꯁꯤꯡꯁꯤꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯨꯅꯦ ꯆꯪꯂꯝꯗꯥꯏꯗꯨꯗ ꯍꯥꯏꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯁ, ꯀꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ?" ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯉꯛꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, "ꯈꯨꯝꯃꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ? ꯑꯩꯈꯣꯏ ꯍꯦꯟꯕꯅ ꯄꯨꯔꯛꯏꯔꯣ?" ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤꯡꯗꯨ ꯐꯦꯡ ꯆꯣꯡꯈꯠꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯀꯤꯅ ꯈꯨꯝꯂꯛꯏ, "ꯁꯔꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎ ꯍꯦꯟꯕ ꯂꯥꯛꯂꯤꯁꯤꯗꯤ ꯅꯣꯏꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯔꯤꯒꯦ? ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯦ ꯑꯩꯅ ꯇ꯭ꯔꯣꯂꯤ ꯐꯥꯎ ꯄꯥꯏꯍꯟꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯅꯣꯏ ꯈꯪꯕ꯭ꯔꯣ?" ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤꯡꯗꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯦꯟꯕ, ꯒꯥꯔꯤ ꯀꯌꯥ ꯂꯥꯛꯏꯅꯣ?" ꯑꯍꯦꯟꯕꯗꯨ ꯂꯠ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯑꯅꯤ ꯂꯥꯛꯏꯅꯤ." "ꯑꯣꯀꯦ." "ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯣꯏ ꯀꯌꯥꯝ ꯌꯥꯝꯕꯅꯣ? ꯒꯥꯔꯤ ꯑꯃꯁꯤꯗ ꯅꯝꯁꯤꯟꯒꯦꯔꯥ ꯀꯩꯗꯧꯒꯦꯅꯣ? ꯅꯣꯏ ꯆꯠꯅꯕ ꯇꯣꯡꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯈꯣꯏ ꯀꯣꯟꯅ ꯂꯥꯛꯀꯦ꯫ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯌꯧꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯜꯂꯕ ꯅꯣꯏ ꯉꯁꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ." ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯈꯔꯗꯨ ꯆꯠꯄꯁꯨ ꯉꯝꯗꯦ, ꯏꯀꯥ ꯇꯧꯔꯒ ꯂꯩ꯫ ꯑꯍꯦꯟꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, "ꯀꯥꯂꯣꯌꯥ, ꯅꯣꯏꯁꯨ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯅꯨ, ꯆꯠꯂꯣꯗꯤ ꯆꯠꯂꯣꯗꯅ꯫ ꯑꯩꯈꯣꯏ ꯗꯥꯆꯧꯁꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯅꯣꯏ ꯍꯩꯀ꯭ꯔꯨ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯃꯈꯥꯗꯤꯅꯦ ꯊꯩꯕꯣꯡ ꯂꯥꯛꯑꯅꯤ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ." ꯑꯍꯦꯟꯕꯒꯤ ꯄ꯭ꯔꯃꯥꯟ ꯈꯨꯄꯤꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯁꯨ ꯀꯤꯕꯣꯏ ꯀꯔꯤ ꯑꯣꯏ ꯌꯥꯝ ꯊꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯗꯨꯅ ꯒꯥꯔꯤ ꯑꯃꯗꯨꯗ ꯃꯣꯏ 8-9ꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯍꯦꯟꯕꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯄꯨꯟꯁꯤꯕꯅ ꯑꯣꯟꯁꯤꯜꯂꯒ, "ꯑꯩꯈꯣꯏ ꯒꯦꯡꯕꯕꯨ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯣ? ꯉꯥꯏꯈꯣ, 5 ꯃꯤꯅꯤꯠꯁ ꯂꯩꯒꯤꯁꯦ, ꯑꯗꯨꯒ ꯄꯥꯏꯁꯤꯟꯈ꯭ꯔꯁꯦ꯫ ꯇꯦꯌꯥꯏꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯒꯦ ꯍꯥꯏꯕꯅꯤ."
ꯑꯣ ꯌꯥꯝ ꯐꯩ ꯇꯥꯆꯧ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯍꯦꯟꯕꯗꯨ ꯈꯪꯀꯧ ꯀꯧꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯀꯩꯅꯣ ꯐꯖꯅ ꯈꯨꯝꯕ ꯀꯩꯗꯧꯒꯦ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯤꯁꯤꯗꯤ ꯑꯍꯦꯟꯕꯗꯨ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯆꯠꯈ꯭ꯔꯅꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯁꯤ ꯕꯕꯥꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯦ ꯇꯥꯆꯧꯅ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯕꯕꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯪꯂꯒ ꯑꯗꯨꯃꯛ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯦ ꯏꯃꯥꯒꯤ ꯋꯥ ꯂꯧꯗꯦ ꯑꯍꯟ ꯑꯣꯏꯔꯕ ꯕꯕꯥꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯂꯒ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯁꯤ ꯇꯥꯆꯧ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯉꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯍꯦꯟꯕꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯆꯥꯎꯕꯗ ꯌꯦꯡꯂꯒ ꯀꯀꯥ ꯃꯆꯩ ꯑꯝꯇ ꯆꯥꯎꯕꯁꯨ ꯄꯣꯀꯦꯠꯇꯒꯤ ꯁꯤꯒꯔꯦꯠ ꯕꯣꯛꯁꯇꯨ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯔꯛꯂꯒ ꯁꯤꯒꯔꯦꯠ ꯃꯆꯩ ꯑꯃ ꯂꯥꯏꯇꯔꯒ ꯂꯣꯏꯅꯅ ꯄꯤꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯂꯧꯔꯒ ꯊꯛꯄ ꯍꯧꯔꯛꯏ ꯑꯍꯦꯟꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯗꯨ ꯎꯏ ꯍꯥꯏꯈꯣꯏ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯌꯥꯝꯕꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯑꯃꯨꯛ ꯈꯜꯂꯛꯏ ꯁꯛꯐꯝꯗꯨ ꯁꯠ ꯑꯣꯜꯂꯤ ꯋꯥ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯊꯩꯗꯣꯔꯛꯏ ꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯕ ꯂꯦꯞꯇ꯭ꯔꯤꯕ ꯇꯥꯆꯧ ꯄꯨꯟꯁꯤꯕꯁꯨ ꯌꯥꯅꯨꯡꯗꯒꯤ ꯃꯩꯈꯨꯗꯨ ꯁꯠ ꯀꯥꯝꯊꯣꯔꯛꯂꯒ ꯌꯥꯝ ꯊꯋꯥ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯗꯨꯅ ꯆꯠꯂꯅꯤ ꯈꯔ ꯊꯥꯗꯣꯛꯂꯁꯤ ꯇꯥꯆꯧ ꯅꯤꯁꯥ ꯍꯥꯏꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯥꯊꯩꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯁꯤ ꯑꯩꯁꯦ ꯅꯍꯥꯟꯈꯩꯗꯤ ꯏꯊꯟꯇ ꯑꯣꯏꯕꯒꯤ ꯀꯣꯏꯐꯝ ꯈꯪꯗꯁꯨ ꯂꯩꯔꯝꯕꯅꯤ ꯇꯥꯆꯧ ꯂꯥꯛꯂꯒ ꯀꯣꯏꯊꯔꯒꯦ ꯈꯜꯂꯒ ꯃꯩꯈꯨꯒ ꯂꯣꯏꯅꯅ ꯀꯣꯏꯕ ꯆꯠꯄꯗꯨꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯗꯦ ꯍꯥꯏꯕꯒꯨꯝꯅ ꯄꯨꯟꯁꯤꯕꯗꯨ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯅꯪꯅꯕꯨ ꯀꯣꯏꯕ ꯆꯠꯂꯝꯃꯣꯏꯗꯕ ꯅꯋꯥ ꯂꯧꯗꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯂꯩꯕꯥꯛꯇ ꯂꯪꯊꯣꯛꯇꯨꯅ ꯑꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯑꯃꯨꯛ ꯂꯦꯡꯒꯣꯟꯕꯤꯔꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯇ꯭ꯔꯣꯂꯤꯗꯨ ꯄꯥꯏꯔꯒ ꯒꯝꯒꯝ ꯆꯠꯂꯤ ꯑꯍꯦꯟꯕꯁꯨ ꯋꯥ ꯍꯩꯕ ꯉꯝꯗꯦ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯩ ꯑꯍꯦꯟꯕꯒꯤ ꯀꯥꯔꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯅꯤꯡ ꯁꯤꯠꯇꯨꯗ ꯀꯥꯈꯠꯂꯤ ꯆꯥꯎꯕꯅ ꯃꯃꯥꯡꯗ ꯇꯣꯡꯉꯤ ꯑꯍꯦꯟꯕꯅ ꯀꯀꯥ ꯒꯥꯔꯤ ꯊꯧꯕ ꯌꯥꯔꯦ ꯍꯣꯏ ꯁꯔ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯄꯪꯁꯥꯟꯗ ꯁꯥꯟꯅꯔꯤ ꯅꯣꯛꯁꯨ ꯅꯣꯛꯏ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯦ ꯒꯦꯠ ꯍꯥꯏꯖꯤꯟꯕꯒꯤ ꯒꯥꯔꯤꯗꯨ ꯂꯦꯞꯇꯛ ꯇꯧꯕ ꯑꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯛꯂꯒ ꯗ꯭ꯔꯥꯏꯚꯔ ꯒꯥꯔꯤ ꯈꯥꯝꯃꯨ ꯑꯩ ꯍꯥꯟꯅ ꯀꯨꯝꯒꯦ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯒꯥꯔꯤꯗꯣ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯑꯍꯦꯟꯕꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯥꯆꯧ ꯑꯥ ꯌꯧꯅ ꯊꯧꯖꯤꯜꯍꯜꯂꯁꯤ ꯁꯨꯃꯥꯡꯗ ꯀꯨꯝꯃꯁꯤ ꯑꯍꯦꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯄꯨꯟꯁꯤꯕ ꯇꯥꯁꯤꯟꯅꯗꯦ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯐꯟ ꯆꯣꯡꯊꯩ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯥꯝ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯀꯥꯆꯧꯕꯁꯨ ꯀꯨꯝꯊꯕꯤꯔꯛꯑꯅꯨ ꯅꯪꯁꯨ ꯀꯨꯝꯊꯔꯛꯑꯅꯨ ꯑꯩ ꯈꯣꯡꯅ ꯆꯪꯂꯛꯑꯒꯦ ꯗ꯭ꯔꯥꯏꯚꯔ ꯒꯥꯔꯤ ꯊꯧꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯜꯂꯤ ꯑꯍꯦꯟꯕꯗꯨ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯗꯥꯆꯧ ꯎꯄꯥꯏ ꯂꯩꯇꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯂꯛꯄꯒ ꯒꯥꯔꯤꯗꯨꯁꯨ ꯊꯧꯖꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯁꯥꯗꯨ ꯅꯦꯇꯥꯅ ꯆꯪꯂꯛꯏ ꯆꯍꯤ ꯌꯥꯝꯅ ꯀꯨꯏꯅ ꯌꯨꯝ ꯊꯥꯗꯣꯛꯎꯕꯅꯔꯥ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ ꯒꯦꯠꯇꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯐꯨꯔꯥꯗꯨꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯐꯨꯔꯥꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯦꯟꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯕꯨ ꯊꯤꯝꯖꯤꯟꯕꯤꯕꯁꯨ ꯉꯝꯗꯦ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯈꯖꯥꯏꯗ ꯆꯦꯟꯊꯔꯛꯇ꯭ꯔꯤꯉꯩ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯅꯣꯡꯊꯔꯗꯨꯅ ꯐꯨꯔꯥꯗꯨꯗ ꯂꯥꯏꯕꯛ 3ꯂꯛ ꯀꯠꯂꯗꯨꯅ ꯀꯞꯄ ꯈꯥꯡꯖꯤꯟꯕꯒꯤ ꯐꯨꯟꯒꯠꯂꯛꯂꯤꯕ ꯃꯁꯥꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯕ ꯁꯛꯐꯝ ꯑꯃꯗ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯔꯤꯇꯥꯁꯨ ꯃꯈꯨꯠꯇ ꯈꯕꯔ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯇꯐꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯩ ꯑꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯄꯨꯟꯁꯤꯕꯁꯨ ꯔꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯤꯇꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯦꯅꯦ ꯔꯤꯇꯥꯁꯨ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯍꯥꯎ ꯁꯅꯥ ꯃꯩꯁꯤꯗ ꯀꯥꯜꯂꯛꯑꯣ ꯄꯨꯟꯁꯤꯕꯁꯨ ꯃꯩꯗꯨ ꯀꯥꯜꯂꯒ ꯅꯥꯒꯦꯠꯇ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡꯅ ꯆꯪꯁꯤꯟꯈꯤ ꯑꯍꯦꯟꯕꯁꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯆꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯥꯆꯧꯕ ꯇ꯭ꯔꯣꯂꯤꯁꯦ ꯑꯝꯇ ꯄꯨꯁꯤꯟꯕꯤꯈꯣ ꯍꯣꯏ
ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯁꯨ ꯇ꯭ꯔꯣꯂꯤꯗꯨ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯕ ꯆꯪꯈꯤꯕꯒ ꯑꯍꯦꯟꯕꯁꯨ ꯔꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯦꯟꯕꯗꯨ ꯃꯃꯤꯠꯇꯨ ꯏꯃꯨꯡ ꯂꯝꯗ ꯍꯨꯏꯔꯞ ꯌꯦꯡꯂꯝꯂꯒ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯅꯦꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯗꯤ?" "ꯍꯧꯖꯤꯛꯇ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯅꯤ, ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯍꯪꯕꯁꯨ ꯑꯝꯇ ꯈꯨꯝꯂꯝꯗꯦ." ꯑꯍꯦꯟꯕꯗꯨ ꯄꯦꯜꯂꯕꯅꯤ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯐꯠ ꯊꯥꯖꯤꯜꯂꯒ, "ꯀꯩ ꯑꯃꯣꯝ ꯑꯃ ꯏꯃꯥ ꯑꯣꯏꯔꯨꯕꯁꯤꯗꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤꯌꯦ, ꯀꯔꯤꯒꯤꯅꯣꯕ ꯃꯥꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ?"